ꯁꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯦꯟꯕꯗꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯛꯏ ꯑꯩꯗꯤ ꯉꯥꯛꯈꯣꯏ ꯐꯥꯎꯔꯝꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯊꯣꯛꯂꯒ ꯋꯥ ꯉꯥꯡꯉꯛꯄ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯩ ꯃꯌꯥꯝ ꯑꯩ ꯑꯃ ꯌꯥꯎꯅꯀꯣ ꯑꯩꯁꯨ ꯄꯦꯜꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯉꯥꯛꯏꯕꯁꯤꯡꯗꯣ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯣꯞ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯃꯔꯤ ꯂꯩꯅꯅꯕ ꯑꯐꯕ ꯃꯔꯤ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯇꯣ ꯀꯩꯗꯧꯕꯗꯁꯨ ꯑꯐꯕ ꯂꯩꯉꯥꯛꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛꯇꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯏꯍꯧ ꯈꯣꯜꯂꯥꯎ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯆꯪꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯑꯃꯠꯇ ꯇꯧꯔꯣꯏꯕ ꯑꯍꯜ ꯂꯃꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯔ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯥꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯗ ꯍꯪꯖꯅꯤꯡꯉꯤꯗꯤ BJPꯒꯤ ꯂꯩꯉꯥꯛꯅꯤ ꯃꯌꯥꯝ ꯍꯥꯏꯔꯦ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯁꯦꯟꯇꯔꯁꯨ BJPꯅꯤ ꯃꯅꯤꯄꯨꯔꯁꯨ ꯏꯟꯖꯤꯟꯅꯤ ꯀꯔꯤꯗ ꯋꯥꯗꯣꯏꯅꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯊꯥ 9 ꯍꯦꯟꯖꯤꯜꯂꯕ 9 ꯆꯪꯁꯤꯜꯂꯕ ꯂꯪꯂꯕ ꯊꯥꯒꯥꯏ ꯐꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯦ ꯀꯃꯥꯏꯅ ꯍꯧꯈꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯝꯒꯅꯦꯕ ꯃꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯈꯪꯉꯝꯒꯅꯦꯕ ꯑꯗꯣ ꯍ꯭ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯊꯥ 9 ꯆꯨꯞꯄ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇꯅ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯗ sida ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯂꯣꯟ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯗ ꯍꯥꯏꯅ ꯊꯥꯔꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯎꯅꯕ ꯃꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯑꯦꯕ ꯅꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯑꯗꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯁꯤꯡ ꯉꯥꯛꯄ ꯁꯦꯟ ꯃꯔꯤ ꯂꯧꯕ ꯉꯝꯕ ꯊꯧꯔꯥꯡ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯏꯅ ꯚꯥꯕꯣꯛ ꯇꯧꯕ ꯌꯦꯡꯂꯨꯔꯒꯗꯤ ꯅꯣꯏ ꯍꯟꯈꯤꯕꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯒꯠꯂꯛꯑꯦꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯀꯔꯤꯗꯃꯛꯇꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯊꯥ 9ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯗꯤ ꯊꯥ 9ꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯈꯪꯗꯕ꯭ꯔꯥ ꯊꯥ 9ꯁꯤꯗꯤ ꯁꯤ ꯒꯣꯕꯦꯛ ꯑꯁꯥꯗ ꯐꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯅ ꯑꯗꯒꯤ ꯃꯤꯒꯤ ꯖꯨꯕꯅꯥꯏꯟ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯐꯨꯗꯅ ꯆꯠꯊꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯃꯥꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯇꯅ ꯃꯤ ꯄꯥꯜꯂꯤꯕ ꯂꯩꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯁꯤ ꯕ꯭ꯔꯤꯇꯤꯁ ꯃꯥꯎꯟꯇꯦꯟ ꯁꯤꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯤꯒꯤ ꯃꯛꯇꯗ ꯌꯨꯝꯃꯩ ꯃꯩꯇꯩꯒꯤ ꯌꯨꯝꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯣꯏꯅ ꯀꯔꯤꯝꯇ ꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯔꯤ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯇꯧꯔꯤꯁꯦ ꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤ ꯋꯤ ꯑꯥꯔ ꯏꯟꯗꯤꯌꯥꯟ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟꯅꯤꯅꯤ ꯃꯅꯤꯄꯨꯔꯁꯤ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯟ ꯀꯜꯆꯔ ꯁꯨꯝ ꯆꯠꯂꯤꯕꯅꯦꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯏꯁꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯈꯨꯗꯣꯡꯕꯤ ꯊꯤꯜꯂꯒ ꯃꯥꯅ ꯇꯥꯛꯑꯒꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯝꯗꯝꯒꯤ ꯂꯣꯟ ꯑꯣꯔꯗꯔ ꯀꯣ ꯂꯟ ꯊꯨꯝ ꯉꯥꯛꯄꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥ 9ꯁꯤ ꯑꯩꯈꯣꯏ ꯆꯪꯉꯒ ꯑꯩꯈꯣꯏ ꯇꯧꯅꯤꯡꯗ꯭ꯔꯕ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯄꯔ ꯇꯥꯏꯒꯔ ꯑꯣꯏꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯉꯥꯡꯕꯗ ꯊꯧꯅꯥ ꯐꯅ ꯉꯥꯡꯉꯦ ꯉꯁꯤꯅ ꯉꯥꯡꯉꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯒꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯉꯥꯡꯕ ꯂꯩꯔꯤꯕꯅꯣꯕ ꯁꯤꯗꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯌꯥꯐꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯨ ꯉꯁꯤꯃꯛꯁꯨ ꯍꯥꯏꯔꯦ ꯀꯣꯀꯣꯃꯤꯒꯤ ꯂꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯧꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯍꯥꯏꯔꯦꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯚꯥꯔꯠꯀꯤ ꯃꯦꯟꯂꯦꯟꯗ ꯚꯥꯔꯠꯀꯤ ꯏꯁꯇꯦꯠꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯆꯥꯅ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯄꯤꯁ ꯑꯣꯏꯅꯕ ꯊꯕꯛꯁꯦ ꯈꯨꯗꯛꯇ ꯂꯧꯈꯠꯂꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯒꯤ ꯌꯨꯑꯦꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯔꯥꯖꯅꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗꯗꯤ ꯃꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯅ ꯍꯣꯠꯅꯔꯤꯁꯤꯗ ꯀꯔꯤꯒꯤꯅꯣꯕ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥ 9 ꯍꯦꯟꯖꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯏꯁꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯉꯥꯛꯄ ꯁꯦꯟꯕ ꯑꯃꯇ ꯉꯝꯗꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯅꯍꯥꯟ ꯁꯤꯡ ꯆꯟꯕ ꯑꯩꯈꯣꯏꯒꯤ
mari mapam ja yauna ada hatuk pikhiba adigi ngan inthokong kha khuluk de mi water supply scheme amada adura leijadana miam sing thakna sing pina ba miam do border daita kapaga no mida kapaga tete hatuk pirine ba adu mana miha thina halpa matam asi kamai tholino hari sensen forces ne peri piri sida ngak tar chen ramogi mathok tor le be sing jo mona thakoi sing tor ba state police ka coordinator tor ga go fajana sini ang noi khoi chantani amre state ni amana sensen force haiba dani adu akoi lai state sing ngak na ba londo ngak na ba meangi puchi ngak na londo ngak na ba lai bani haina coordination to le re thabuk tor tara ga di shwe tor godra ba adu bafam digi or besempur gi ore lai ba akoi gi magi MLA amam lai bani loi bane ba adura magi district to lai ba koi sentence security force ari state security force na kamai tawdra thawuk tawre ha moni tabuk tawung ngam de ba sentence SP district magistrate ko loi mak dei ne ba adu MLA ore sen nem set uri na ba lo me ka de ha hi magi kendra magi mung de lai ba phok to kai tawre ka tawre ha ba hai ba jing hin mangam de adu ya da peri ida lai ba no mai na ha dong ka pa lai ba si o si yam ka pe mi ham chile pham jamung khangdre aduni akhona kwai tong si control tong no ba kana kui ngak sen migi lamda kui shoi ra kamai tong si ga haiba dumna security meeting e pham na taw adugi matang ru di lai traga di kana gi agon de gi no phet kamangi shame lok thoe a lok thok te kul de aman haini shem da aman haini aman ama haini jana shoi tong de am sabun no ma si lai re ba je masibu kan masi aphoba la ngak la bai si aphoba la ngak odoru bra bai mi ti sum siba mi ti sum halan ba adigi mi ge se ban rocket a sum khang ko jale ra mi am kor khadra ba ko gi si da ko gi mayam am do apology lam tham ba samana na leiba subum no bung khang da ba like tam sam khang da ba loi mak human right ke khong ga si ba pa balanga amu so thani pan ji mo ka du le ye ba mo tum ni le ba thani pan ji adga si ga na da ta na ida e se ko gi leibak si gi mo oina ko se ko gi e se se mo oina ruling amadi opposition ani gi mar punamak sida punamak che amato na khomjil lagana manipur se ako ruling ha ba le opposition ba lete ko myang mun ngak ado ko puna ko punsil lagana ako kai mai to sige na khana daga mo adu gi meeting bang pak thok ngam de ba mo gi marak te su changna da basi mister changna da ba adu ko da mo basen mo to tre mo lei ri ba si kamang to du ba sibu si hana da to mo da Langak payu na mo da ko report mo na bot tha da na secret bureau ta tha da mo sin ga mo lo me krani mo ko sagi do di mar ki pun sakta mo pu so nga kani achi ta do na mo na wa minister wo tam de MLA wo mo tum was secret do mo ko sak do si di ko kai chakra ge ba adu kui ra ba ko tha ni mapan sujilak do si na mo na no ta ga si gi baram si mo ma ja pura pham ga na meeting to re adu na ko gi peace committee no siam na ba manipur da le ba kalu kuntha trogi ji loin mak se mayam gi mayam kalu gilu sing mayam punu mak se khomning khon ta se lagana peace committee ma siam na sing solution pro na ba phonor bagi ama ji mut taw hra ba taw de adu matam de mana prime minister unani jambak da si minister luching ga da thane pa jina mana prime minister na ga salaga wari sabang ngam ba unani prime minister lang taw ji kai no double engine de haraga akhui ji mi sire mi hatar si tore si tore अरे मपान की लेबाक फॉरेन की खुद जाओ है नहीं अब जाओ है नहीं अब तो है नहीं अरे हुसुक फैले साले जिंगबिरी से करी है ना कोई ऑनरेबल चीफ मिनिस्टर ना वहाँ की काउंसिल ऑफ मिनिस्टर MLA मैन पूरा चंगा कंदा आधा मुझे आधा हाई बंगम दी करी दम तो लगाई थी मैंने नरेंद्र प्राइम मिनिस्टर नरेंद्र मोदी जी मणिपुर पृथ्वी में हम लंबी की अगनो की हम व्यवहार तौर पर की एक खुंदर भी हमने चीफ मिनिस्टर ना कोई आई लेबाक से मई होरे मई से भाई कम सिथोए खोले आई की दोशन व्यू खोलो कई तुम ले करी गिनो हाई जो सिमोर हाई बगन कई गिनो बा अतुक तो ना कोई चीफ मिनिस्टर लेबाक आई करी गिनो बा अदु हुजि की हो मियाम पुन बग होजि कोई तुंगी फ्यूचर हो गोदर बा कोई इसा इशू में पुन बग लंबी दा बॉक्स पाइरगा थोड़े बाबू पैसा के दा हापिर म कई गिनो लान ngak ni ba khunja कोई के volunteer में के मतेंग पांग बनी मुगी सान बनी मुगी थकन बनी है ना सी अगर भी मसा सिंह में पुन मक्सिल लंबी ठोक तो कोतर नो तो असे मु उदबरा बाइदी डिफेंस अरिंग में ngak न थक मुगी लुइ लेदब ngak तनी मो कदो रगे बा सिगी थाक सिबो योखला बा तमने हुजि वाइ जना तरो मो ngrak न तरो मो मीटिंग तंगनी अदु खननी अदु तो ने हाइदि सिबो असे अदु कुइ बजे कोइ मणिपुर मैम जाम फबने करिगमा अतोप मिगी स्टेट अतोप उरमता को मैम मणिपुर मैम जे हाउदना मोगी मथक त लहुम थोक थोक मैम तो लो गदबने को अदु मणिपुर मैम जे अकोइ मियांगी मिउने अकोइ माइ फाने लो मेकर ने मोने सुसो सुरे खरदि थाबक तरो कने हाबिगे अकोइ ngaइदन ला लेबनेबो
ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯩꯈꯣꯏꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯗꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯇꯝꯅꯤ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯏꯁꯇꯦꯠꯍꯨꯗꯀꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯗ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯑꯁꯦꯡꯕ ꯁꯦꯝꯕ ꯑꯃ ꯑꯣꯏꯅ ꯑꯁꯦꯡꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯅꯦꯁꯅꯦꯂꯤꯖꯝ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯒ ꯉꯍꯥꯟꯒ ꯊꯥ ꯅꯤꯄꯥꯟꯗꯅ ꯇꯧꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯊꯪ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕꯤꯒꯅꯨ ꯃꯤꯌꯥꯝꯗ ꯃꯤꯅꯝ ꯉꯥꯡꯕꯤꯒꯅꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯁꯕꯤꯟ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥ ꯄꯥꯡꯊꯣꯛ ꯏꯂꯦꯛꯁꯟ ꯆꯍꯤ 5 ꯄꯥꯡꯊꯣꯛꯕꯗ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯚꯣꯠ ꯄꯤꯔꯒ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯉꯛꯎ ꯂꯣ ꯃꯦꯀꯔꯅꯦꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯨꯒ ꯅꯔꯩꯕꯥꯛꯇ ꯃꯩ ꯍꯧꯗ꯭ꯔ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯦꯡꯃꯥꯏ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯀꯣꯂꯦꯟ ꯂꯥꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯣꯏꯔꯥꯡꯒꯤ ꯃꯈꯥ ꯂꯥꯟꯅ ꯉꯝꯗ꯭ꯔꯕ ꯄꯂꯦꯟ ꯂꯥꯟꯅ ꯉꯝꯗ꯭ꯔꯕ ꯃꯣꯔꯦ ꯐꯥꯎꯗ ꯆꯪꯕ ꯉꯝꯗꯗꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯍꯦꯂꯤꯀꯣꯞꯇꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕꯐꯥꯎꯗ ꯕꯤꯁꯤ ꯀꯩꯅꯣꯗ ꯁꯤ ꯏꯔꯒ ꯀꯣ ꯍꯥ ꯊꯦꯡꯅꯔꯤ ꯍꯥꯏꯁꯦ ꯃꯤꯠ ꯂꯥꯟ ꯀꯥꯞꯅꯔꯤꯕ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯧꯅꯥ ꯐꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯇꯣꯃꯤꯅ ꯅꯣꯏ ꯀꯨꯝꯍꯩ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯤꯒꯅꯨ ꯁꯤ ꯇꯧꯔꯦꯅ ꯍꯥꯏ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯃꯣꯏꯕꯣ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯇꯤ ꯄꯤ ꯑꯣ ꯑꯔꯟ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯒꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯒꯦꯞ ꯂꯩꯈꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣꯕ ꯃꯣꯏꯅ ꯑꯗꯨꯗ ꯃꯣꯔꯦ ꯂꯝꯕꯤꯗꯨꯗ ꯀꯨꯀꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡ ꯄꯩꯗꯅ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯗꯨꯗ ꯃꯣꯏꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯇꯪꯈꯥꯏꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯋꯥꯇꯔ ꯀꯦꯅꯣꯟ ꯇꯧꯈꯤꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯁꯤ ꯅꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯏ ꯀꯟꯕ ꯂꯥꯛꯏꯅꯦ ꯅꯣꯏ ꯀꯟꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯊꯣꯛꯄ ꯉꯝꯈꯤꯕ꯭ꯔꯥꯕ ꯚꯥꯔꯠꯀꯤ ꯀꯜꯕ ꯃꯄꯥꯡꯒꯜ ꯄ꯭ꯔꯤꯊꯤꯕꯤꯗ 4 ꯁꯨꯕ ꯂꯥꯟꯃꯤꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯗꯨ ꯉꯝꯈꯤꯕ꯭ꯔꯥꯕ ꯃꯣꯔꯦꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯈꯔꯒ ꯊꯥꯖꯤꯟꯕꯤꯔꯒ ꯃꯣꯏꯅ ꯑꯗꯨꯗ ꯃꯣꯏ ꯃꯊꯛꯇ ꯇꯣꯡ ꯀꯥꯞꯄꯒ ꯃꯣꯏꯕꯨ ꯂꯥꯟꯗꯥꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯔꯦꯗꯅꯤ ꯃꯣꯏꯅ ꯁꯤꯗ ꯑꯗꯩ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯤꯕꯤꯌꯨ ꯑꯗꯨ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯁꯤ ꯕꯤꯈꯥꯅꯤꯒꯨꯝꯅ ꯅꯤꯔꯀꯥꯟꯗ ꯍꯦꯂꯤꯀꯣꯞꯇꯔꯗꯁꯨ ꯇꯧꯔꯦ ꯑꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯈꯠꯄ ꯊꯧꯋꯦ ꯑꯥꯗ ꯇꯧꯔꯤꯑꯕ ꯁꯤ ꯀꯃꯥꯏꯅ ꯉꯛꯏꯅꯣꯕ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯉꯥꯡꯉꯣꯏꯅꯦ ꯁꯤ ꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯉꯀꯥꯟꯗ ꯅꯪ ꯌꯦꯡꯉꯨ FIR ꯑꯃ ꯄꯥꯜꯂ ꯐꯥꯒꯦ ꯅꯪ ꯅꯨꯃꯤꯠ 2-3 ꯂꯥꯛꯅꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯤꯗꯅ ꯍꯥꯏꯕ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯃꯤꯌꯥꯝꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯤ ꯏꯁꯣꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯃꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯇ꯭ꯔꯒꯗꯤ ꯊꯥ 9ꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯦ ꯊꯥ 9 ꯍꯦꯟꯕꯁꯤ ꯃꯣꯏꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯈꯠꯇꯧꯔꯤ ꯑꯃ ꯇꯧꯗꯣꯔꯤꯒꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯃꯌꯥꯝꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯏꯕ꯭ꯔꯥ ꯅꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯁꯤ ꯉꯥꯛꯄ ꯉꯝꯗꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯅꯣꯏ ꯍꯟꯈꯤꯕꯅ ꯐꯅꯤ ꯑꯩꯈꯣꯏꯅꯁꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯑꯦꯕ ꯃꯁꯤ ꯉꯍꯥꯟꯋꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯒꯗꯕꯅꯤ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯁꯣꯏꯔꯦ ꯃꯣꯏꯅ ꯍꯣꯝ ꯊꯣꯛꯄ ꯊꯧꯔꯥꯡ ꯂꯧꯗ꯭ꯔꯦꯅ ꯍꯥꯏꯒꯗꯕꯅꯦꯕ ꯁꯤ ꯉꯍꯥꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯁꯣꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯧꯈꯤꯕꯗꯣ ꯀꯟꯇ꯭ꯔꯣꯜ 7 ꯅꯠꯇꯦꯁꯨ ꯑꯩ ꯀꯥꯎꯔꯦ ꯁꯕꯨ ꯈꯨꯅꯧꯗ ꯃꯣꯏꯒꯤ ꯑꯔꯤꯕ ꯑꯣꯜ ꯆꯦꯀꯣꯜꯗꯨꯗ ꯃꯣꯏꯒꯤ GR ꯀꯣ ꯂꯩ ꯊꯝꯃꯤ ꯑꯗꯨ ꯃꯣꯏꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯊꯝꯕꯤꯔꯒꯅꯣꯏꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯗꯨꯗ ꯎꯈꯨꯜ ꯂꯝꯕꯤ ꯊꯤꯡꯗꯅ ꯆꯪꯁꯤꯟꯕ ꯅꯠꯇꯅ ꯃꯣꯏ 23 ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯆꯦꯛꯅ ꯊꯥꯗꯅ ꯃꯣꯏ ꯐꯨꯗ꯭ꯔꯤ ꯃꯥ ꯁꯛꯑꯕꯤ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯁꯨꯏꯗꯣ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯃꯁꯥ ꯃꯁꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯃꯣꯏꯗ ꯅꯨꯄꯤ ꯑꯣꯏꯔꯤꯕ꯭ꯔꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯣꯏꯒꯤꯗꯃꯛ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯃꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯤꯔꯕ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯌꯥꯎꯗꯕ꯭ꯔꯕ ꯁꯤꯡꯃꯤ ꯁꯨꯔ ꯆꯥꯖꯔꯤꯕ ꯑꯩꯈꯣꯏ ꯂꯦꯕꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗꯤ ꯌꯥꯎꯗꯕ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯌꯥꯝ ꯊꯦꯡꯅ ꯋꯥꯈꯜ ꯇꯥꯕꯤꯔꯒꯅꯨ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯁꯤ ꯀꯅꯥꯁꯨ ꯑꯁꯤꯡꯕꯅꯤ ꯀꯅꯥꯁꯨ ꯑꯐꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯈꯨꯕꯥꯛ ꯈꯨꯏ ꯌꯥꯝ ꯊꯥꯒꯠꯂꯤ ꯕꯦꯁ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯔꯤ ꯅꯪꯃꯨꯛ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯈꯤꯕ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯉꯥꯡꯈꯤꯕ ꯋꯥꯁꯦ ꯊꯕꯛ ꯑꯣꯏꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯤꯁ ꯂꯥꯛꯀꯅꯤ ꯅꯪꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯦ ꯍꯦꯛꯇ ꯑꯁꯦꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯗꯨꯡ ꯂꯥꯛꯀꯅꯦꯕ ꯑꯩꯗꯤ ꯉꯍꯥꯟꯅꯁꯦ ꯍꯟꯅ ꯁꯝꯂꯥꯏꯅ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯍꯟꯅ ꯁꯝꯂꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯖꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯆꯥꯃꯨꯡꯗ ꯄꯣꯏꯟꯇ ꯂꯧꯕꯤꯔꯝꯃꯒꯅꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯕꯨꯅꯦ ꯈꯨꯔꯨꯝꯕ ꯌꯥꯎꯗꯅ ꯅꯣꯏꯅ ꯌꯥꯎꯖꯒꯅꯤ ꯂꯧꯗꯦ ꯑꯗ ꯑꯩ ꯉꯁꯤ ꯉꯥꯡꯉꯤꯁꯤꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯂꯤꯁꯀ ꯂꯥꯛꯑꯒ ꯊꯣꯡ ꯊꯤꯜꯂꯀꯥꯟꯗ ꯉꯁꯤ ꯈꯔ ꯑꯩ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯊꯧꯅꯥ ꯍꯦꯟꯅ ꯂꯩꯅꯕ ꯍꯦꯟꯅ ꯂꯧꯖꯅꯕ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯕꯅꯦꯕ ꯀꯅꯥꯅ ꯁꯤꯅ ꯑꯩꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯌꯥꯝꯅꯤ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯀꯣ ꯇꯧꯃꯤꯟꯅꯔꯛꯄꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯃꯐꯝꯗ ꯍꯥꯏꯕꯅꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃꯅꯀꯣ
시니 아코이 하이제리 디아도나 문 ngang 와도 sapsana 아코이 탑오나 방톡비우 아두가 지미스터 아코이 BJP기 MLA지 머럭드네 하이노종 마숭 아코이 티랑가 자힙 하이드라 똑화이 따라가네 juk pok le bak mai sa pusin mangam da bse kari gino asi check to bio si mini am ngula yigini jeng da yam tin ngula yigini khagni nin jel mana da imu ngama manipur ka mani kai ge manipur british ka khum chon ge ning thop sa ma chin thop phom mun ba le bak ka ka bra kwai to ki sai tir ku ta thok ki betro si para dri dri phar ba ko phar ba tra ba hau ki le sen ma yam na aduna manipur gi se chi me se ko jom bio tin thok bio sang na no ko jom bio noi lau si lau ai ki tampak chi ma ki tampak ni noi mang ni 하르가 로이도 꽂힐라가다 그때도 딜리에 sakre 치티 이너레 아이 나리야 하르파 아 치티 이너레 한다 시용 뭐 살라 또 미팅 동네 하고 하도 치티 이라 뭐 공거래 아북지 하이 시루는 먹미기 루에레 맘시고 까리로 시보메리 레박 뭐 요래 뭐 있자에 아들 막 산티 프로그램 미팅 동지 해봐세 뭐 사나 강을 웬 막된 또도 내봐 시보 치티 동거들 이제 텔레폰 와리 사들 아두고 다이제 로비로 가 시메스 우리가 하이브수 미팅 또 보지 치티 이래 자비럽들에 자비레 시우지고네 여기 다데 마 아치 레방면 펠로 아두 후식 아코이 오더베 시메스 고름들이 가시디 아마는 도 통나 아생바 시미니스터 오이나 왕강비 마ям도 야 파자랑 힌디가 파자랑 강비 잉글리스가 빠잖아 론더라잖아 거 만 힌디 강비를 강나봐 아니게 잉글리스 강접수 강거 마ям도 만 파자랑 만다 인터내셔널 그 미디어 마ям이 따라봐 마통 할래바 시미니스터리 아두리는 만 파자랑 만 하지리 버지 마이 파고 오비오 아두 하조기 와세 파자나 그 레마 타로에도 유 하이레는 거 아주 파자랑 레마 잡이다 봐 카타랑 뭐 자타지라